Manipuri Sports and Cultural Association Assam na sinduna lakliba anauba chahi 2026 ki January ke tang taramari amasung taramanga da Singiewan High School ki field da ahum subo ina Maitei Youth Festival pakthonaba akoi tharang jari hariba numinini chathagadaba Manipuri Youth Festival asida sana khonaba amasung inat ki oiba thorong ka amarunsu akoi thamjari sana khonabada akoina thamjari se maruina athletics thangta sepak takraw futsal boxing badminton wushu asi laijare asigi mathakta mukna kang amasung tagor wana chingba sakoi exhibition ni maungda thamjari aduga makata boina akoina langjariba item singsigi manungda maruiba item ani badminton amasung folk hariba item ani se akoi binakandi part 2 da laiba M Depsing Memorial Academy da akoi venue se thamjari chatki ba chahida di classical jawra ga so handati classical cha koi thamba katang khudong cha da maram oiduna somnagi folk oina thamme aduga badminton sana basisu akoi gi S category na chingba mayek sengna akoi khangan jarakani mathang oina hariba item ani se aina kum panjari basini binakandi part 2 da laiba M Depsing Memorial Academy ki playground da amasung mai auditorium da pangthokna ba kai sinjari hariba akoina sinjari ba Manipuri Youth Festival se handeka tharaga ahomlak subani chatki ba chahida akoi hariba event sing se Bontarapur da pangthokre handakna Singiewan High School ki field sida pangthokna ba akoi lepna renga sigi mifam sida aduna akoina Manipuri Sports and Cultural Association Assam na hariba thauram sibu sinbagi maruiba pandamdi Maitei macha khudingmak sana khonabada thawai jawbiba akoina asa tawi each and every Manipuri boy or girl jamdrabada sanaba amadi tangai phadana hainana bahona bi haiba pandam se mangda thamjaraga akoina event sing se akoi tharang jabani akoina khangi Maitei macha haibase akoi racial community amani sana khonabase akoida jamna chuna jaba adu ujiki matamda sana khonabase khara sondarapagum ubadagi haidiba Manipuri Sports and Cultural Association Assam na sinjaduna angang singi manungda sana ningbagi anuba inona mahapa ngamnana ba thaurang jaba adungba program amani haidiba event sing se laiba January ki tang 13 amasung 15 Singiewan High School ki field sanagadamni ar karam haina sanani kanaga contact oraga jagni haibado akoi makha de piriba contact number asida players singna contact obiro association asigi pandam matungina players se ma Assam gi oigadamni masamak Maitei oigadamni Maitei haraga akoina Maitei amasung Maitei pangal bu khangi mapan gi player da akoi jawbi khudong chabado thamjade maramdi maruina akoi gi pandam si Assam da leiriba akoi gi angang singi sanabada thawai jauna bagi damakta honabani na akoina jamna chauna konba ngamdri hojik ma Assam da leiba angang singi damakta akoi tharang jabani aduna akoi association na asa tawi narol sing sanapa pamba angang singna matam chana laktana sanaba siga sarok jabiu amasung akoina thamjariba pandam asibu mai pangnaba honabada mateng pangbiu haina mayamda nolok chari thank you